ꯑꯃꯨꯛꯀ ꯍꯟꯅ ꯕ꯭ꯂꯣꯛꯇ ꯂꯥꯛꯆꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯕ꯭ꯂꯣꯛ ꯅꯝꯕ ꯉꯝꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯒꯤ ꯂꯩꯐꯝꯗꯣ ꯆꯦꯟꯖ ꯇꯧꯔꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯏꯄꯥꯝꯗ ꯍꯣꯡꯖꯜꯂꯦꯕꯀꯣ ꯁꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏ ꯂꯩꯐꯝꯗꯣ ꯆꯦꯟꯖ ꯇꯧꯔꯦꯕ ꯑꯗꯣ ꯕ꯭ꯂꯣꯛꯁꯦ ꯀꯩꯅꯣꯗꯒꯤ ꯗꯨꯀꯥꯟꯗꯩ ꯍꯦꯛꯇ ꯍꯧꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯗꯣ ꯀꯦꯟꯇꯤꯟꯗ ꯆꯠꯂꯨꯏꯕꯀꯣ ꯑꯗ ꯍꯜꯂꯛꯄꯗ ꯗꯨꯀꯥꯟꯗ ꯆꯪꯉꯦ ꯅꯨꯃꯤꯠ ꯇꯥꯔꯦꯕꯀꯣ ꯑꯗꯨꯅ ꯗꯨꯀꯥꯟꯗꯣ ꯂꯣꯟꯁꯤꯜꯂꯝꯃꯒ ꯆꯠꯂꯖꯦꯅ ꯄꯣꯠ ꯊꯤꯟꯕ ꯆꯠꯈꯤꯕ ꯑꯗꯨꯒꯤ ꯉꯥꯏꯅꯔꯒ ꯂꯩꯔꯤ ꯕ꯭ꯂꯣꯛꯁꯦ ꯁꯤꯗꯩ ꯍꯧꯖꯤꯜꯂꯛꯑꯦ ꯉꯥꯏꯔꯤꯁꯤꯗꯤ ꯁꯤꯗ ꯄꯣꯠ ꯊꯥꯕ ꯆꯠꯈꯤꯕꯀꯣ ꯑꯗꯨꯒꯤ ꯉꯥꯏꯔꯝꯕꯅꯦ ꯑꯩꯈꯣꯏꯁꯦ ꯅꯨꯃꯤꯠ ꯇꯥꯔꯦ ꯐꯖꯅ ꯂꯝꯕꯤꯁꯦ ꯄꯤꯛꯄꯅꯤꯅꯅꯦ ꯆꯪꯕꯗ ꯌꯥꯝ ꯋꯥꯅ ꯆꯪꯉꯦ ꯊꯧꯖꯟꯕꯗ ꯌꯥꯝ ꯆꯤꯟꯅ ꯊꯧꯖꯜꯂꯦꯕ ꯊꯧꯕꯨꯗꯤ ꯊꯧꯖꯟꯈ꯭ꯔꯦ ꯌꯧꯔꯦ ꯌꯨꯝ ꯌꯧꯔꯦ ꯑꯩ ꯀꯥ ꯎꯠꯆꯔꯛꯀꯦꯕꯀꯣ ꯁꯨꯝ ꯄꯨꯔꯥꯕꯨꯗꯤ ꯁꯦꯇꯜ ꯇꯧꯗ꯭ꯔꯤꯕ ꯍꯥꯏꯗꯤ ꯐꯖꯅ ꯃꯐꯝꯗ ꯊꯝꯗ꯭ꯔꯤꯕ ꯑꯗꯨꯏꯁꯨ ꯁꯨꯝ ꯎꯠꯆꯔꯛꯀꯦ ꯑꯉꯥꯡ ꯃꯕꯣꯛꯀ ꯂꯩꯍꯧꯕ ꯃꯥꯁꯦ ꯉꯁꯥꯏ ꯌꯦꯡꯒꯦ ꯑꯉꯥꯡꯁꯦ ꯃꯁꯛ ꯑꯝꯇ ꯌꯦꯡꯊꯣꯛꯀꯤꯁꯤ ꯌꯥꯝ ꯐꯖꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯊꯣꯛꯀꯤꯁꯤ ꯑꯉꯥꯡ ꯎꯖꯥ ꯀꯞꯇ ꯃꯥꯜꯂꯦꯅꯦ ꯀꯞꯇ꯭ꯔꯣ ꯀꯞꯇꯦꯗ ꯂꯧꯊꯣꯛꯀꯦ 시디 꼬는 파이를 시지 합장가지 로 던전거네요. 시 초콜릿으로. 핑 너무 하고. 아니 쇼긴. 엄마도. 그냥 넣고. ꯃꯌꯥꯝꯒ ꯊꯥ ꯑꯃꯒꯤ ꯂꯧꯁꯜꯂꯦ ꯃꯌꯥꯝ ꯌꯥꯝꯅꯁꯨ ꯌꯥꯏ ꯃꯊꯪ ꯊꯥꯗ ꯂꯧ ꯌꯥꯏ ꯊꯥ ꯑꯃꯗꯤ ꯀꯣꯟꯅꯔꯣꯏꯗ꯭ꯔꯣ ꯆꯦꯡ ꯂꯩꯍꯧꯔꯦ ꯆꯦꯡ ꯊꯥꯡꯗꯔꯁꯦ ꯄꯥꯏꯔꯣꯁꯦ ꯄꯥꯏꯔꯛꯎꯅꯦ ꯁꯤ ꯑꯩ ꯊꯥꯡꯗꯔꯒꯦꯅꯦ ꯍꯣꯏꯅꯦ ꯁꯤꯅ ꯕꯥꯁꯃꯇꯤ ꯔꯥꯏꯁꯅꯦ ngomgadro ꯆꯠꯂꯨꯅꯦ ꯉꯝꯕꯩꯅꯤ chalo yaar lumgane haywan Hi mayam good morning ngasi yumdagi blog se hore yumda akhoi sip toksale habado ko ma'am ngasi di dum blog to matek hapake akhoi no hongjalak pa numit ki pochai thangjalak pa khotpado adu ju dum hapjalake blog se matek samjalake bako Sida lere sigi upu mathak sigi pochai gai lauthare bako
ꯃꯊꯛꯀꯤ ꯄꯣꯠ ꯆꯩꯒꯩ ꯂꯧꯊꯔꯦ ꯁꯤꯒ ꯂꯣꯏꯅꯃꯛ ꯂꯧꯊꯔꯦ ꯊꯥꯡꯗꯣꯛꯄ ꯍꯧꯔꯦ ꯍꯧꯖꯤꯛ ꯄꯣꯠ ꯌꯣꯝꯁꯤꯜꯂꯒ ꯎꯄꯨꯒꯤ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯂꯩꯍꯧꯔꯖꯅꯤ ꯃꯣꯏ ꯅꯨꯡꯉꯥꯏꯅ ꯁꯤꯒꯤ ꯎꯄꯨꯁꯦ ꯁꯤꯗꯣꯛꯗꯣꯏꯅꯦꯕ ꯐꯣꯜꯗꯤꯡ ꯑꯣꯏꯕꯅꯤ나 ꯑꯣ ꯌꯥꯝ ꯄꯥꯝꯖꯩ ꯌꯥꯝ ꯆꯦꯠꯅ ꯄꯤꯔꯛꯎ ꯁꯤꯁꯤꯅꯦ ꯍꯧꯖꯤꯛꯀꯤꯗꯣ ꯇꯥꯗꯅ 이베마 ꯀꯥꯗꯤ ꯃꯥꯁꯜꯂꯣꯏ ꯑꯗꯥꯏꯗꯨꯗ ꯑꯕꯣꯒ ꯔꯣꯃꯤꯌꯣꯒꯅ ꯀꯩꯅꯣ ꯇꯧꯔꯤꯅꯤ ꯀꯟꯅ ꯊꯧꯗꯦꯍꯦ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯃꯐꯝꯗꯣ ꯍꯧꯖꯤꯛꯀꯤ ꯖꯤꯖꯤ ꯅꯥꯡꯕꯗꯣ ꯑꯗꯨ ꯇꯧꯕꯗꯨꯗ ꯒꯥꯔꯤ ꯃꯣꯏꯒꯤꯁꯨ ꯀꯟꯅ ꯀꯩꯀꯩꯅꯣ ꯁꯦꯝꯍꯧꯔꯤꯑꯕ ꯈꯔ ꯀꯟꯅ ꯀꯤꯁꯜꯂꯣ ꯍꯧꯖꯤꯛ ꯍꯣꯜꯂꯔꯣꯏꯌꯦ ꯒꯥꯔꯤ ꯂꯥꯛꯀꯥꯟꯗ ꯍꯣꯜꯂꯁꯤ ꯌꯥꯔꯦ ꯃꯃꯤꯡꯗꯒꯤ ꯍꯣꯜꯂꯣꯏꯔꯥ ꯄꯣꯠ ꯊꯥꯡꯗꯣꯛꯅꯕꯒꯤ ꯊꯣꯡ ꯐꯛꯏ ꯀꯩꯅꯣ ꯉꯥꯃꯨꯛꯁꯨ ꯊꯣꯡ ꯐꯛꯑꯒ ꯊꯥꯡꯖꯤꯟꯕꯅꯦꯕ ꯆꯟꯗꯕꯒꯤ ꯄꯣꯠ ꯊꯥꯡꯗꯣꯛꯄ ꯍꯧꯔꯛꯏꯅꯦ ꯂꯣꯏꯁꯜꯂꯦ ꯊꯥꯡꯗꯣꯛꯄ ꯂꯣꯏ ꯍꯥꯞꯆꯟꯈ꯭ꯔꯣ ꯌꯥꯔꯦ ꯁꯤꯂꯤꯟꯗꯔ ꯁꯨꯔꯕꯣ ꯃꯔꯤ ꯁꯨꯔꯕ ꯑꯣ ꯆꯨꯝꯃꯦ ꯇꯥ ꯆꯥꯎꯕ ꯍꯥꯟ ꯌꯥꯝ ꯅꯝꯒꯦ ꯂꯨꯍꯣꯡꯕꯩ ꯎꯄꯣꯠꯁꯤ ꯎꯕꯁꯤ ꯉꯥꯏꯈ꯭ꯔꯦꯕ ꯄꯣꯠ ꯆꯩ ꯂꯣꯏꯁꯜꯂꯤꯁꯤꯗꯤ ꯄꯣꯠ ꯌꯥꯝ ꯄꯨꯔꯛꯄꯩ ꯒꯨꯗ ꯃꯣꯔꯅꯤꯡ ꯄꯨꯡ 12 ꯇꯥꯗꯣꯔꯦ ꯆꯝꯄ꯭ꯔꯥꯁꯦ ꯑꯃꯨꯛ ꯈꯨꯐꯖꯁꯦ ꯆꯝꯄ꯭ꯔꯥ ꯑꯃꯅ ꯑꯩ ꯈꯨꯕꯥꯛ ꯑꯃ ꯈꯨꯆꯥꯎ ꯑꯃꯅꯦ ꯑꯍꯨꯝꯅ ꯀꯤꯂꯣ ꯑꯃ ꯇꯥꯏ ꯅꯠꯇ꯭ꯔꯥ ꯑꯍꯨꯝꯅ ꯀꯤꯂꯣ ꯑꯃ ꯇꯥꯕ ꯌꯥꯎꯏ ꯀꯤꯂꯣ ꯑꯃ ꯑꯍꯨꯝꯅ ꯇꯥꯏꯌꯦꯕ ꯈꯨꯆꯥꯎ ꯑꯃꯅꯦ ꯈꯨꯐꯖ ꯑꯃꯅꯦ ꯄꯥꯟꯕꯗ ꯌꯥꯝ ꯐꯖꯔꯝꯒꯅꯤꯕ ꯅꯣꯔꯃꯦꯜ ꯆꯝꯄ꯭ꯔꯥ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯅꯣꯔꯃꯦꯜ ꯆꯝꯄ꯭ꯔꯥ ꯁꯨꯛ ꯆꯥꯎꯕꯤ ꯑꯃ ꯅꯣꯔꯃꯦꯜ ꯆꯝꯄ꯭ꯔꯥ ꯑꯃꯒ ꯁꯤꯁꯤꯒ ꯆꯥꯡꯗꯝꯅꯕ ꯀꯥꯟꯗ ꯁꯤꯁꯤꯅ ꯅꯣꯔꯃꯦꯜ ꯆꯝꯄ꯭ꯔꯥ ꯑꯃꯒꯤ 4ꯒꯨꯝꯕ 5ꯒꯨꯝꯕ ꯑꯣꯏꯒꯗ꯭ꯔꯥ 5ꯒꯨꯝꯕ ꯑꯣꯏꯅꯤꯀꯣ ꯈꯨꯆꯥꯎ ꯑꯃ ꯇꯧꯋꯦꯕ ꯆꯝꯄ꯭ꯔꯥꯁꯦ ꯃꯍꯤꯁꯦ ꯏꯕꯦꯝꯃ ꯈꯨꯠꯇꯥ ꯑꯃꯅꯤ ꯇꯥꯃꯣ ꯉꯔꯥꯡ ꯉꯥꯗ ꯁꯨꯝꯃꯒ ꯆꯥꯒꯦꯅ ꯇꯪꯈꯥꯏ ꯑꯃ ꯈꯥꯏꯌꯦꯕꯀꯣ ꯃꯍꯤꯗꯣ ꯇꯥꯗꯅ ꯑꯩꯅ ꯍꯨꯟꯗꯣꯛꯄꯁꯨ ꯄꯥꯝꯃꯨꯗꯅꯅꯦ ꯄꯨꯂꯞ ꯁꯨꯝꯖꯟꯕ ꯉꯥꯗꯨꯗ ꯍꯦꯟꯒꯠꯂꯒ ꯄꯤꯛ ꯊꯜꯂꯕ ꯈꯪꯕ꯭ꯔꯥ ꯆꯝꯄ꯭ꯔꯥ ꯌꯥꯝ ꯐꯖꯩ ꯄꯥꯟꯕ ꯂꯣꯏꯁꯜꯂꯛꯇꯣꯔꯦꯅꯅꯦꯀꯣ ꯂꯩꯍꯧꯔꯔꯣꯏꯅ ꯄꯨꯂꯞ ꯑꯩꯅ ꯀꯤꯂꯣ 5 ꯂꯧꯕꯅꯦꯕ ꯑꯗꯨꯝ ꯐ꯭ꯔꯤꯖꯇ ꯍꯥꯞꯆꯜꯂꯒ ꯊꯝꯃꯒꯦꯅ ꯈꯨꯐꯖ ꯑꯃ ꯇꯧꯔꯦ ꯄꯤꯛ ꯊꯜꯂꯦ ꯈꯨꯐꯖ ꯑꯃꯅ ꯁꯤꯁꯤꯅ ꯈꯤꯇꯪ ꯄꯤꯛꯊꯕ ꯄꯣꯠ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯔ ꯄꯤꯛꯊꯔꯦ ꯁꯤꯅ खितंग पिकपसिना किलोद 5 चलक्प्रा 4-5 याम चावे खुचाव जो फजे श्याम पामजरे कोई मैडम संधान लौबिरकपन मैडम संधान मी किलो 5 लौबदा ग्राम 300 हापे हाइजिबु कोइनु मा ngamisibu फजे तु सुम्बदजु हाइदि सिजे याम चाउरिजिगा आइना हाइदि सुम्बदगा खुबिगा नारगा थोइदबा मानबिदो तौरे दुगा खितंग थेंबदा जो तायेबा रेको आइना हाइबदो ngasa चंप्रा
ꯇꯨꯁꯤꯅ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯆꯝꯄ꯭ꯔꯥꯗꯨꯅꯦꯕꯀꯣ ꯁꯤꯁꯤꯒ ꯀꯌꯥꯝ ꯈꯦꯠꯅꯩꯅꯣ ꯌꯦꯡꯉꯨꯅꯦ ꯈꯨꯠꯆꯥꯎ ꯑꯃ ꯇꯧꯕꯅꯦ ꯁꯤꯁꯤꯅ ꯈꯔꯕꯨ ꯄꯤꯛꯑꯦ ꯁꯤꯒꯨꯝꯕꯒꯁꯦ ꯌꯦꯡꯉꯨꯅꯦ ꯈꯨꯠꯆꯥꯎ ꯇꯥꯔꯦ ꯌꯦꯡꯉꯨꯅꯦ ꯈꯨꯈꯦꯠꯅꯁꯦ ꯈꯨꯠꯆꯥꯎ ꯑꯃ ꯅꯦꯝꯃꯦ ꯑꯩꯅ ꯄꯥꯝꯃꯟꯗꯅꯅꯦ ꯃꯍꯤꯁꯨ ꯑꯣꯔꯣ ꯇꯥꯏꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯑꯩꯅ ꯉꯧꯃꯟꯗꯅ ꯀꯤꯂꯣ 5.5ꯒꯤ ꯆꯥꯡ ꯑꯗꯨꯝ ꯇꯥꯔꯅꯤꯗ 5ꯒ ꯒ꯭ꯔꯥꯝ 100 ꯇꯥꯏ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥꯅ ꯄꯨꯂꯞ ꯂꯧꯕꯒꯤ ꯈꯔ ꯍꯥꯞꯍꯜꯂꯛꯑꯦ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥꯗ ꯇꯧꯔꯒ ꯂꯧꯍꯟꯕꯅꯦꯕ ꯉꯥꯎꯖꯔꯦ ꯆꯝꯄ꯭ꯔꯥꯁꯦ